Manon passing at Tuna Bakatia, Alutaragati, Hausitica of Harriban Hatangi, Mother Bagina, ID, Nangin Yampase, Nusiru Hydra Harry, Adrian Parini, Alutardica Mato de Bahatuna, Makata Makuna Fatigati, Bagian Harry, Alutaragade Su, Ayamda, Pau Sitam the Bayar Hedna, Mahalafona do Mabunga to the phone away, Mabunga to the Nupami Matanda voice and Hadun Harry, Mabunga to the phone to loudspeaker at Tamaduna, Makoi Mungi missing at the Sulun Tahali, Bagagi Mama to Suma Pum to the Saxelactuna, no wonder a Nupa Yamarum Nekuni Yang Lipse. Adabu nang di apam te yaw din haibani nang apam yaw di yam no pharine nupa adu masag yeng haduna makoin harak patagi di video calling tawba timing adu da ahum adura baijan sulai baijan ga makoi ya haibadi malon nupa sing adu go wari sana tur legi mikko batu da video calling ado camera adu baijan onjan mikko batu da di baijan ga makok ta masam adu sang na leibani na nupi oina malubani adu bu thorap matam da di masag yam na phajai yam na phare haiduna makoi imung nungsu Bagina Kalibano Pado, Makogi Mayumda, Puro Hadun Harry, Makogi Mayuma Duda, Festival Malabani, Festival Duda, Bajan Buputra, Mapumutra, Haduna, Mayamadon Harry, Bagina, Bajan Bujan, Hadnako, Bugimo Duda, Manon passing Aduna, Bagia Bulanarami, Madudagi Jan se, Akogi, Tamunako Hadun Harry, Maramudra Makoi Puna, Hyderabad Sasi Hadun Harry, Manon passing Aduna Sumayamada, Sasi Haduna Tai, Mayambasuyaki. Bajana Musung Bagia train Tongno Lapumi Kubatuda, Bajana Nakogi the Bunga to Bukam Dog and Hadrahangi, Mother Bagian Harry, Akogi Bunga to Sunanga Chamani, Amla dearing with a personality, Adumahati, Hauju Pova, Kaxing of Faw Hatri. Why do we have a Mikubatuda, Mafumaduda, Gunda Kalatuna take catori, Bajan Su, Laktiba Gunda Singatubu, Makoya Poractiva Kulai Singatuna, Tang Tin Mam Singatuna, Hatuna, Bagi Bukan Bani, Bagesu, Nakalam the Tedukuna Leheli. Mata ududa Bhagya dingak puna kam thinki Bhagya su pai letraduna Manon passing aduda phone tawi Nayambado train da gunda sing ne tek tore harak patagidi Makoi su Mayambagi khunguli duna gari tongaduna train station tamna makoi gari thobjilaktuna train du chungchilaktuna phuna bumatamda Mayambagi mating pangi Makoi su mafum badu lakhiba gunda sing adubu loina hali Makoina phuna bayaba phuna ba loiraba matungda mafum badu leiba haibadi gunda sing adudi makhara ta duna loina lekhi Puna Bulur Bamatunda, Bajana, Nate Mase, Pakapu Malini Hatun Harry, Pakapanati Shaw even Hadana, Manon passing at Harry, Madam D. Makoi Mayamba Dudi, violent have the yard of any. Nakoi see you was saying on the Loli Bakarino Hadun Harry, was in Lotargasu, situation as the while Lopalotava, Karibu Tuli Gene Hadun Harry. Bargain is how we move to Bumatamda, Bajanare, Karigoma situation as Sida, Nangi and a yardum of Pumpsy Levitargadi, Aquani say, Happy Rola Haduna to Minalegada. Makoy mo kung kono kwarang wada situation na sina tawda yada pi tawri bani haduna bajana duna hari train adu kham badagi di mapam madura leiba mi singa du su makoy kina duna kochen chenai bajana amasung bagya mapam madura gi tholai malong pa singa du su mapam madura tholak pani bagya na bajana yamna saudura nangdi aibu lawon tabduna aibu nusi sabani nangdi yamna violent oiba mini aigi yambadi violent oiba pamde bagya na hare nangna khoi yambaga aingoda taina bigi wani Nakoina ne Saran Turan to Batabam Torungani, Madame Makoina Nangbu, Hana Vida Matandre Yorgani. I know quite sounding Medine, with the Bangamba, violent over Amasung, no room to Bamisini Hadun Harry. Pario do Targading a sea was so Nanga Sidagi, Amuan the violent store, Aduga, Amuan with the Bangaro Hadun Harry, Tazadu the Sinjang Malantuna. Bagi mamai duda, pangi tahu miku beduda, bajan sinjang adu, tapai tu ngai, sinjang ngai betupa duda, bajan tu sinjang ambulang centuna mahapu mahum duda haki, tanja duda mahum duda mahabir gimi jagi sulerami, jagi gimana tu sinjang duda nakoina asum tahu pesi kerikinu haduna, bajan hangi, madura jagi na, aidi nangi maramda, kaim tu yaudi, masih ada etek tahu klipasi, aku ini tahu nanti, masih ada aku yaudi haduna hari, alu tarik di kanan tahu ribuna haduna hangi. Masih etek tahu klipasi nangon dan nanti nupi istri tahu ribuni hadun hari. Madura gidi mamang thakta foto ma mahabirna hana bida mata kontrak piki bado. Madu kisina tu ulai. Madu ki foto tu di bagi ki foto ni bagi sibu hana bida mata sin mani. Madura bagi na aibu kaido bagi kanan hat trip no hadun hari. Maduda Hyderabad talaiba Kodati Nageswar hari banu pasna. Nakoi nayamba khana bada gidi nakoi imung manung loina tumna hat kani hadun mahana wasakivani. Madam Maduna nang buhana bida mata Gunda sing se thara kibni hadun hari asum to dun mamang thakta to khibe tek sing adu bagel to khibne havese baijan su khangbang mai minister kya businessman kya su mahapu kibni mangonda bu mit hangana yumuta gadi ma gadum loire hadun hari
ꯃꯁꯤꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒ ꯌꯦꯟꯅꯅꯤꯡꯗꯕꯒꯤ ꯑꯩꯅ ꯀꯟꯇ꯭ꯔꯦꯛ ꯑꯁꯤ ꯂꯧꯈꯤꯗꯕꯅꯤ ꯌꯥꯔꯤꯃꯈꯩꯗꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯔꯤ ꯑꯗꯣ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯧ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯚꯥꯏꯖꯥꯟꯁꯨ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯛꯏ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯂꯛꯏ ꯚꯥꯏꯖꯥꯟ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯁꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯅ ꯄꯤꯔꯤꯕ ꯑꯦꯗꯚꯥꯏꯁ ꯑꯁꯦ ꯑꯩꯈꯣꯏ ꯂꯧꯔꯣꯏ ꯃꯔꯝꯗꯤ ꯃꯔꯤ ꯃꯇꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯉꯥꯡ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯋꯥꯔꯤ ꯊꯝꯈ꯭ꯔꯣ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯔꯤꯝꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯅꯥꯒꯦꯁꯣꯔꯒꯤ ꯄꯥꯎ ꯄꯤꯔꯧ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯇ꯭ꯌꯥꯒꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯚꯥꯒ꯭ꯌꯅ ꯍꯥꯏꯔꯦ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯜꯂꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯕꯁꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯈꯣꯏꯁꯨ ꯆꯦꯟꯅꯕ ꯇꯥꯔꯒꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯏꯖꯥꯟꯅ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯥꯒꯦꯁꯣꯔ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯍꯥꯛꯇꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯃꯤ ꯑꯃꯒ ꯅꯪꯒꯤ ꯅꯌꯥꯝꯕꯒ ꯊꯦꯡꯅ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯅꯪꯒꯤ ꯅꯌꯥꯝꯕꯗꯨꯗꯤ ꯅꯣꯟ ꯚꯥꯏꯑꯣꯂꯦꯟꯁꯇ ꯊꯥꯖꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯕ ꯃꯤ ꯑꯃꯒ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯕ ꯃꯤ ꯑꯃꯒ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯕ ꯃꯤ ꯑꯃꯅ ꯉꯥꯛꯊꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯃꯣꯅꯗꯤ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯇꯥꯃꯣ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯌꯥꯝ ꯊꯤꯖꯅ ꯁꯦꯟꯅꯕꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯥꯝ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯦꯟꯅ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯚꯥꯒ꯭ꯌꯁꯨ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯗꯤ ꯚꯥꯏꯖꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯒ ꯂꯣꯏꯅꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯚꯥꯒ꯭ꯌꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯚꯥꯏꯖꯥꯟꯁꯨ ꯃꯁꯝ ꯇꯦꯟꯅ ꯀꯛꯊꯠꯇꯨꯅ ꯂꯥꯛꯄꯅꯤ ꯃꯁꯝ ꯇꯦꯟꯅ ꯅꯥꯟꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯒ꯭ꯌꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯚꯥꯒ꯭ꯌꯅ ꯆꯪꯁꯤꯜꯂꯗꯨꯅ ꯅꯪꯗꯤ ꯅꯁꯝ ꯀꯛꯊꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯇꯥꯃꯣꯅꯅꯦ ꯏꯅꯥꯎꯅꯨꯄꯥ ꯂꯞꯁꯦ ꯅꯥꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯁꯤꯒꯤꯕꯨ ꯇꯧꯔꯝꯃꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯁꯦ ꯃꯗꯨꯗꯒꯤ ꯈꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯃꯁꯝ ꯀꯛꯊꯠꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯗ ꯅꯤꯡꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅ ꯂꯥꯛꯇꯨꯅ ꯅꯪꯒꯤꯗꯤ ꯌꯨꯝꯅꯥꯛ ꯀꯩꯀꯥ ꯂꯩꯇꯦ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯒꯨꯟꯗꯥꯃꯤꯅꯤꯅꯤ ꯍꯥꯏꯕꯁꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯚꯥꯏꯖꯥꯟꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅꯤ ꯂꯦꯡꯒꯣꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯌꯣꯛꯆꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯚꯥꯏꯖꯥꯟꯅ ꯈꯨꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯑꯗꯨ ꯍꯥꯟꯅꯗꯤ ꯀꯣꯃꯥꯗ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯕꯣꯛ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯚꯥꯒ꯭ꯌꯁꯨ ꯆꯪꯁꯤꯜꯂꯛꯏ ꯚꯥꯒ꯭ꯌꯁꯤ ꯃꯍꯥꯛꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯍꯤ 10 ꯍꯦꯟꯅ ꯃꯍꯥꯛꯅ ꯀꯣꯃꯥꯗ ꯂꯩꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤꯗꯤ ꯚꯥꯒ꯭ꯌꯁꯨ ꯆꯥꯎꯗꯨꯅ ꯂꯩꯕꯗꯣ ꯃꯍꯥꯛ ꯉꯛꯈꯤ ꯃꯃꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯕꯗꯤ ꯚꯥꯒ꯭ꯌꯒꯤ ꯃꯃꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯁꯨ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯂꯨꯍꯣꯡꯗꯣꯔꯦ ꯃꯍꯥꯛꯀꯤ ꯕꯣꯔꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛꯁꯨ ꯇꯥꯛꯏ ꯃꯕꯣꯛ ꯑꯗꯨꯅ ꯚꯥꯏꯖꯥꯟ ꯑꯃꯁꯨꯡ ꯚꯥꯒ꯭ꯌꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯔꯗꯨꯅ ꯃꯈꯣꯏꯅꯤ ꯕꯣꯔ ꯄꯤꯔꯝꯃꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯚꯥꯒ꯭ꯌꯒꯤ ꯃꯃꯥꯁꯨ ꯑꯩꯒꯤ ꯏꯃꯥꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯍꯧꯒꯦ ꯅꯈꯣꯏ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏꯁꯨ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯇꯧꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯚꯥꯏꯖꯥꯟ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣ ꯑꯁꯤꯁꯨ ꯐꯔꯛꯂꯦ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯣꯡꯐꯝ ꯍꯦꯛ ꯇꯥꯕꯁꯦ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯅꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯚꯥꯏꯖꯥꯟꯅ ꯍꯥꯏꯔꯛꯏ ꯁꯤꯗꯒꯤꯗꯤ ꯏꯕꯣ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯠꯂꯗꯕꯅꯤ ꯆꯦꯜꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯃꯕꯣꯛ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯂꯥꯛꯏ ꯚꯥꯏꯖꯥꯟꯅ ꯍꯥꯏꯗꯣꯛꯂꯨꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯕꯣꯛ ꯑꯗꯨ ꯁꯤꯕꯗꯨꯒ ꯆꯞ ꯆꯥꯅꯈꯤꯕꯅꯤꯅ ꯃꯈꯣꯏꯁꯨ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯚꯥꯒ꯭ꯌꯒꯤ ꯃꯌꯥꯝꯕꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯕꯣꯁꯦ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯕ꯭ꯂꯦꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯚꯥꯒ꯭ꯌꯒꯤ ꯃꯅꯝ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯈꯣꯏ ꯂꯥꯛꯄꯗꯒꯤ ꯏꯕꯣ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯗ ꯎꯔꯒ ꯁꯤꯈꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯃꯃꯥꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯅꯕꯣꯛ ꯁꯤꯔꯤꯕꯁꯦ ꯃꯍꯥꯛꯇꯤ ꯌꯥꯝꯅꯕꯨ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩ ꯁꯤꯕ ꯃꯇꯝ ꯌꯧꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯥꯟꯇꯤ ꯐꯪꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯌꯨꯝꯒꯤ ꯃꯊꯛ ꯑꯗꯨꯗ ꯚꯥꯏꯖꯥꯟ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯗ ꯚꯥꯒ꯭ꯌꯁꯨ ꯆꯪꯉꯛꯏ ꯑꯩꯈꯣꯏ ꯏꯃꯨꯡꯅꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯐꯅꯗꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯕꯣꯛ ꯁꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯥꯒꯦꯁꯣꯔꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅꯕꯨ ꯇꯧꯕ ꯍꯧꯖꯤꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯀꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯟꯖꯥꯗꯨ ꯇ꯭ꯌꯥꯒꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯅꯥꯒꯦꯁꯣꯔꯒꯤ ꯃꯤꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯕꯥꯂꯀ꯭ꯔꯤꯁꯅꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯚꯥꯒ꯭ꯌꯅ ꯚꯥꯏꯖꯥꯟꯗ ꯍꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯕꯣꯛꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
Nageswara na koi munungase nabuki manak thana batori haiduna hari patang chadana phagi torkono haiduna bagina bhajan hari Nageswara am to unaduna wasi yanabu prona bam to honar di phagadabni haiduna hari madru bhajana ai chalaga unaraga yanabu prona bhona gi haiduna hari Mahabirna Nageswara phone tortuna nangi mising adu hat ki misaga do haida pata laklabani magase ina masak phasana khangi mamingna bhajan ko bani haiduna hari Nageswara chungkhelutuna nang kanano haiduna hangi Madura ai mi sinadi ai mingase pangthona thonbani adubu ai no pasingna ai si bhajan haina kawi adun hari bhajan ai si Mahavirna hakiba mingadu oibani na Nageswara su kano makhan ki maduragi di bhajan hari Balakrishna amasung nakhoni leneriba yengna base losenaba pame adun hari madura Nageswara nangna kari khangdana nangna dumna haino hadun hari mamang taki wari lithulei maduragi di mamang taki wari aduda mahaki mapa si Yamna phaba misakni haidna hari mamingna Ramcharan kaubani makoi machimna ahum masiga mapaga makoi si marup tawno lebani coffee gi yamna chawrba business tawbani adubu aina noma drug gi business tawrba matamda police aduna phakibadagi police adu yanaba paisa pibani adubu police aduna hena paisa thorokpani maduragi de aisu sawduna police adu hatpani mahaki nupi angana Balakrishna ki member chatladuna complaint tawkhibani maram aduna Balakrishna si mayamna yamna respect tawu misaknina mahana habasi loina yakibani company gi mapu ase akhogi paw banina police na akhogi pabu phaba lakhi akoi pabu puduna chakiba mikubado agi di yamna sawning mikubo ki maduda agi pana aibu inthopiduna mafam maduda gi chakhibani mahagasi sakpa hemamba masu ikaiba hemanbana mahak hale tek tawduna mafam maduda siki Numit adudagi aina Balakrishna amasung mahaki imung manung asi tumna hatkani haiduna wari lithulei maduragi bhajan hare nangdi yamna phaba miga malure nangi napadudi yamna phaba mini adubu nangdi yamna phataba misangni nari napagi jakidamakta raman khumba nate nangna pamlipsi nangi ego do satisfy tawnabai damakta raman khumba pamani maduna Nageswara hare chumi aina agi ego satisfy tawba pamai maram aduna mahana aingonda khoramladuna ma lal hajagadabni ma ai khong paigadabni Mahaki makodu ai khonga samnahangadabani haiduna hare madu kandada aina mahapunga pibangamni haiduna sahare wayu tawa matamda bhajan yam sauki mana hare nan haibu wahi dudi balana krisu tawroi adugo nangdi yamna phataba mini baladi non violence pamba mini adugo nangna violence pamba mini maram maduna nakoi ni marakta yamna ka hena violence tawu misak ama lebde habise kawo haiduna mahak mafam aduragi chakhi Nageswara hare mahana mafam asida yengna basi roshana je haiduna lakpani adubu mahana di yengna base amu he kalhalduna mafam asida gi chatkrai bhajan chu bhagya gi mendra ai bhagyana bhajan da kamai tawge haiduna hangi Nageswara hare banu pase yamna angau phainda ma khanba leiroi aikhoi lan thengna bata bani haiduna hare tanja du tyagi na phone tawre Nageswara gi mising adu Balakrishna gi mai mamang da leire akhoi attack tawk tore haiduna hare mahaki yengna basi kana kana legi haiduna bhajan na tyagi da hangi mada tyagi na Sai kharagi mamangda Raudiana haiduna ama lerambani magasi hojikani uba phangkidre Nageswara thenaba ngambasi ma khutni haiduna hare agi naupa singa duri kai lekre haiduna hangai madura gata ribra haiduna bhagyana hare agi nau pa singa si watchman uhelabra haiduna phagi tawre maduda nangna agi bodyguard uhelibsidi haiduna phagi tawnarai Raudiana haibase khangra haiduna bhagyada hangi Nageswara gi misu yumasira thomjalakle haiduna pawru mahana bhagira tami asum tawdana bhagyada ai makoi thenaruge haiduna bhajan su mafam aduri tholei imung aduda anayadi yamna haraute yamna mayam angangsing aduga sanamina duna leibani madura kala chattuno haiduna bhajan da hangpa miko baduda inaw pasinga unaruduni haiduna hare asum tawdana machimra makoi ohum adu tholakpa miko baduda Raudiana haibase kanano Nageswara thenaba ngambasi mafam asida mahakaktani haiduna hare maduri manaw pasinga dusu thigi haiduna makoi mafam adu tholei tanjadu Nageswara gi mina mafam adura attack tawrei Manau pasing amasung mahaka loinana lakliba mising adu tumin tumina loin hatorai makoina phunabagi makol du tabadagidi Balakrishna su mafam adu tholei mahana bhajan asi yamna non violence pam mini haiduna thajarubani adubu bhajan di violence ta tawduna leibagi mawong adu uba matamda pala yamna sauki aina de agi chandapi asi violence tawdaba mi sak amda piningbani adubu nangna tawriba thabasidi aibu namthak thobani machina aingonda blame torokoni maramdi nangsu nangi nachandapi ama leitaragadi Raudi oba mida piba pamgadra aigi chandapi ase aidi santi laine hinganba pami maram aduna gunda da piba pamde haiduna hare aigi chandapi sina nang budi nuksibani adubu nanga maga luhongbadi yai aina di ayaba kaidong da piro haiduna hare haibadi aina nangbu suno roksolo haiduna harakpani machandapi aduna mabung adura gyan tanabi damta hare mahti mafam asida violence tawba lakpalati
ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯄꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤ ꯀꯌꯥꯔꯛ ꯁꯨꯔꯕꯅꯤ ꯑꯩꯅ ꯗꯤꯜꯂꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯀꯌꯥꯔꯛ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯥꯂꯥꯅ ꯍꯪꯕ ꯃꯇꯝꯗ ꯅꯥꯒꯦꯁꯣꯔꯒꯤ ꯃꯤꯁꯤꯡꯅ ꯇꯧꯔꯛꯄꯅꯤ ꯅꯥꯒꯦꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯅꯍꯥꯛꯄꯨ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯁꯨꯝꯅꯗꯒꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯇꯧꯖꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯂꯥꯒꯤ ꯅꯨꯄꯤꯅꯁꯨ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯃꯈꯣꯏ ꯂꯩꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯗꯣꯔꯤꯕꯅꯤ ꯃꯗꯨꯗ ꯕꯥꯂꯥꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯏꯖꯥꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯀꯜꯂꯝꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯗꯣꯝ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯅꯥꯒꯦꯁꯣꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯁꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯃꯥꯒꯤ ꯏꯒꯣꯗꯣ ꯁꯦꯇꯤꯁꯐꯥꯏ ꯇꯧꯕ ꯄꯥꯝꯕꯅꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯂꯥꯟꯖꯔꯦ ꯍꯥꯏꯕ ꯄꯥꯝꯕꯅꯤ ꯃꯍꯥꯛꯅꯗꯤ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯀꯞꯄꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯄꯥꯝꯕꯅꯤ ꯃꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯂꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯔ ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯃꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩ ꯍꯥꯏꯖꯒꯅꯤ ꯑꯩꯕꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯆꯣꯞꯄ ꯅꯪꯉꯨ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯆꯣꯞꯄ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯪꯕꯨ ꯃꯤꯒꯤ ꯃꯈꯥꯗ ꯑꯗꯨꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯕꯥꯂꯥꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯕꯥꯂꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯞꯄꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯉꯥꯡ ꯑꯗꯨ ꯂꯧ ꯆꯠꯈꯤ ꯚꯥꯏꯖꯥꯟꯅ ꯚꯥꯒ꯭ꯌꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯨꯝꯕ ꯅꯨꯄꯥ ꯑꯁꯤꯗꯤꯅꯦ ꯑꯉꯛꯄꯅꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯃꯄꯥ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯃꯆꯥ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯃꯕꯨꯡ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯍꯥꯛꯇꯤ ꯂꯥꯏꯔꯤꯛꯇ ꯈꯛꯇ ꯊꯦꯡꯅꯒꯗꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯁꯤꯕ ꯇꯥꯔꯒꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯚꯥꯒ꯭ꯌ ꯑꯃꯁꯨꯡ ꯚꯥꯏꯖꯥꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯏꯃꯨꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕꯗ ꯊꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯚꯥꯒ꯭ꯌꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯤ ꯇꯥꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏꯖꯥꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯚꯥꯏꯖꯥꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯈꯪꯗꯧ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯅꯌꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯚꯥꯏꯖꯥꯟꯗ ꯚꯥꯒ꯭ꯌꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏನ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕꯁꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛ ꯑꯅꯤꯃꯛꯁꯦ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯨ ꯆꯨꯝꯃꯤ ꯅꯪꯁꯨ ꯆꯨꯝꯃꯤ ꯀꯔꯝꯕꯅ ꯈꯟꯗꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪ ꯍꯨꯟꯗꯣꯛꯇꯨꯅ ꯑꯩꯅ ꯏꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯑꯐꯕꯤꯅꯤ ꯍꯥꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯌꯥꯝꯕꯁꯦ ꯍꯨꯟꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯇꯥꯔꯒꯗꯤ ꯑꯩꯁꯦ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯣꯔꯤꯕꯅꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯗꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯤꯡꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯃꯤꯇꯣꯞ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯕꯨ ꯈꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯆꯃꯝꯅꯗꯨꯅ ꯂꯩꯔꯦ ꯃꯗꯨ ꯚꯥꯏꯖꯥꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅꯅꯦ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯑꯗꯣ ꯂꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯩ ꯈꯔꯗꯤ ꯂꯨꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯅꯪ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯒ꯭ꯌꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯣꯝꯗꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯪꯅ ꯁꯣꯏꯍꯟꯕ ꯉꯥꯛꯇꯅꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯕ ꯅꯪꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤꯅꯦ ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯂꯥꯏꯅ ꯊꯥꯗꯣꯛꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯊꯥꯗꯣꯛꯇꯣꯔꯤꯕꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯚꯥꯒ꯭ꯌꯅ ꯍꯪꯉꯛꯏ ꯃꯗꯨ ꯚꯥꯏꯖꯥꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯦ ꯌꯥꯝꯅ ꯂꯥꯏꯅ ꯐꯪ ꯇꯥꯔꯒꯗꯤꯅꯦ ꯃꯗꯨꯒꯤ ꯃꯒꯨꯟ ꯑꯗꯣ ꯌꯥꯎꯗꯕꯅꯤ ꯋꯥꯔꯤꯗꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯚꯥꯒ꯭ꯌꯅ ꯍꯥꯏꯔꯛꯏ ꯈꯪꯖꯔꯦ ꯌꯥꯔꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯪ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯏꯁꯤ ꯃꯗꯨꯒꯤ ꯔꯦꯁꯄꯦꯛ ꯌꯥꯎꯔꯣꯏ ꯃꯒꯨꯟ ꯍꯟꯊꯒꯅꯤ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯖꯣꯒ꯭ꯔꯥꯐꯤꯗꯒꯤ ꯍꯤꯁꯇ꯭ꯔꯤꯗꯒꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯖꯣꯒ꯭ꯔꯥꯐꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅ ꯗꯦꯜꯂꯤꯗꯒꯤꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤꯅꯤ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯒꯗꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤꯗꯃꯛꯇ ꯚꯥꯒ꯭ꯌꯗꯣ ꯍꯨꯟꯗꯣꯛꯄꯅꯤ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯇꯥꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯥꯒꯦꯁꯣꯔꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯥꯒꯦꯁꯣꯔꯗꯣ ꯑꯩ ꯏꯁꯥꯃꯛꯅꯅꯦ ꯍꯥꯠꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯑꯗꯨꯗꯤꯅꯦ ꯑꯩꯒꯤ ꯊꯕꯛꯅꯤ ꯅꯪꯅ ꯀꯥ ꯍꯦꯟꯅ ꯋꯥꯒꯅꯨ ꯍꯥꯏꯗꯨꯅ ꯚꯥꯏꯖꯥꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯚꯥꯏꯖꯥꯟꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯥꯒ꯭ꯌꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯥꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯅꯪꯕꯨ ꯊꯥꯖꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯐꯝꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯃꯥꯗꯨ ꯆꯪꯁꯤꯜꯂꯒ ꯑꯩꯗꯤꯅꯦ ꯖꯥꯟꯁꯦ ꯌꯥꯝꯅ ꯊꯥꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯥꯖꯗ꯭ꯔꯤꯕꯁꯤꯗꯤ ꯅꯥꯒꯦꯁꯣꯔꯕꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯥꯒꯦꯁꯣꯔꯒꯤ ꯃꯌꯨꯝ ꯆꯠꯄꯗ ꯕꯥꯂꯥꯒ ꯅꯪꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯚꯥꯏꯖꯥꯟꯗ ꯍꯥꯏꯔꯛꯏ ꯚꯥꯏꯖꯥꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛꯁꯦ ꯐꯒꯅꯤꯗ ꯂꯥꯏꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯏꯁꯦ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯩ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯅꯦ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯀꯥꯗꯒꯤꯅꯦ ꯍꯧ ꯍꯧꯅ ꯉꯥꯡꯉꯕꯅꯤꯅ ꯑꯩꯒꯤ ꯀꯥꯐꯥꯎ ꯇꯥꯔꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯇꯥꯟꯖꯥꯗꯨꯗ ꯚꯥꯏꯖꯥꯟꯅ ꯚꯥꯒ꯭ꯌꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯅꯦ ꯀꯔꯤꯝꯇꯅ ꯇꯨꯅꯥ ꯑꯃ ꯁꯣꯛꯇꯕꯤꯗ ꯂꯩꯔꯤꯁꯦ ꯅꯃꯥꯒꯤ ꯑꯐꯕ ꯊꯕꯛ ꯑꯁꯤꯅ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯅꯃꯥꯒꯤ ꯃꯤꯠꯇꯅꯦ ꯑꯉꯛꯄ ꯃꯈꯜꯒꯤ ꯁꯛꯇꯤ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯚꯥꯒ꯭ꯌꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯕꯅꯤ ꯕꯥꯂꯥ ꯑꯃꯁꯨꯡ ꯚꯥꯏꯖꯥꯟꯁꯨ ꯅꯥꯒꯦꯁꯣꯔꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯚꯥꯒ꯭ꯌꯅ ꯍꯧꯒꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯂꯥꯏ ꯈꯨꯔꯨꯝꯃꯤꯕꯅꯤꯅ ꯃꯃꯥꯅ ꯈꯥꯝꯗꯨꯅ ꯊꯝꯃꯤ ꯅꯥꯒꯦꯁꯣꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯥꯂꯥ ꯑꯃꯁꯨꯡ ꯚꯥꯏꯖꯥꯟ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯕꯥꯂꯥꯁꯨ ꯅꯥꯒꯦꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯜꯂꯣꯟꯅꯗꯨꯅ ꯈꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯒꯦꯁꯣꯔꯅꯗꯤ ꯃꯈꯣꯡ ꯊꯥꯡꯇꯣꯔꯛꯏ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯨ ꯍꯥꯏꯕꯅꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯝꯗꯅ ꯈꯣꯏꯔꯝꯍꯜꯂꯤ ꯕꯥꯂꯥꯁꯨ ꯏꯀꯥꯏꯃꯟꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯏꯖꯥꯟꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯖꯕ ꯉꯝꯈꯤꯗꯕꯅꯤꯅ ꯃꯍꯥꯛ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯗꯨꯅ ꯈꯥꯡꯈꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯅꯨ ꯍꯥꯏꯗꯨꯅ ꯚꯥꯏꯖꯥꯟꯅ ꯃꯈꯨꯜꯂꯣꯟꯅꯗꯨꯅ ꯅꯥꯒꯦꯁꯣꯔꯗ ꯈꯣꯏꯔꯝꯃꯤ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯏ ꯃꯌꯨꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯗ ꯏꯁꯣꯔꯗ ꯀꯔꯤ ꯅꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯁꯣꯔꯗ ꯀꯔꯤ ꯅꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯥꯒꯦꯁꯣꯔꯒꯤ ꯊꯃꯣꯏ ꯑꯁꯤ ꯍꯣꯡꯍꯜꯂꯨ ꯀꯔꯤꯒꯨꯝꯕ ꯅꯥꯒꯦꯁꯣꯔꯒꯤ ꯊꯃꯣꯏ ꯑꯁꯤ ꯍꯣꯡꯍꯟꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯍꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯃꯧꯗꯨꯗ ꯇꯝꯃꯤ ꯕꯥꯂꯥ ꯑꯃꯁꯨꯡ ꯚꯥꯏꯖꯥꯟ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯀꯞꯄꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯞꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯀ꯭ꯋꯥꯂꯤꯇꯤꯅꯤ ꯍꯥꯏꯗꯨꯅ ꯕꯥꯂꯥꯅ ꯍꯥꯏꯔꯛꯏ ꯚꯥꯏꯖꯥꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤꯅꯦ ꯌꯥꯝꯅꯅꯦ ꯄꯥꯡꯗꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯣꯁꯟꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤꯅꯦ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯍꯟꯕꯅꯤ ꯃꯗꯨꯅ ꯃꯋꯥꯏ ꯑꯗꯨꯅ ꯃꯁꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯑꯃꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯑꯁꯦ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤꯅꯤ ꯃꯁꯤ ꯅꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯀꯅꯥꯅ ꯈꯪꯗꯣꯔꯤꯕꯒꯦ ꯃꯗꯨꯗ ꯃꯁꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯅꯥꯒꯦꯁꯣꯔ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯗꯨꯅ ꯃꯚꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯨ ꯅꯁꯥꯗ ꯊꯥꯖꯕ ꯊꯝꯃꯨ ꯑꯃꯁꯨꯡ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅꯅꯦ ꯊꯥꯖꯕꯗꯁꯨ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯣꯛꯆꯔꯝꯃꯤ ꯌꯥꯝꯅꯕꯨ ꯐꯖꯔꯤꯕ ꯋꯥꯐꯝꯅꯤꯅꯦ ꯊꯥꯖꯕꯗ ꯊꯥꯖꯕ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯊꯥꯖꯕ ꯊꯝꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯁꯥꯗꯣ ꯀꯥꯏ ꯇꯥꯔꯒꯗꯤ ꯊꯝꯗꯕꯅꯕꯨ ꯍꯦꯟꯅ ꯐꯕꯅꯤꯗ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯅꯥꯎꯅꯨꯄꯤꯗꯣ ꯂꯨꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯑꯩ ꯅꯪꯕꯨ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯚꯥꯏꯖꯥꯟꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯩ ꯅꯪꯕꯨ ꯂꯧꯁꯤꯟꯖꯔꯦ ꯍꯥꯏꯗꯨꯅ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯅꯥꯒꯦꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯕꯥꯂꯥꯅ ꯈꯟꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯉꯥꯛꯄꯤꯔꯤꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯚꯥꯏꯖꯥꯟꯅ ꯈꯜꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀꯟꯒꯅꯤꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏꯖꯥꯟꯁꯨ ꯚꯥꯒ꯭ꯌꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝꯗꯨꯅ ꯂꯩꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯚꯥꯒ꯭ꯌꯅ ꯍꯪꯉꯤ ꯌꯥꯅ ꯌꯥꯅꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪ ꯂꯩꯔꯒꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯚꯥꯒ꯭ꯌꯗꯤ ꯀꯦꯌꯔ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯨꯚꯤꯁꯤꯗ ꯔꯥꯝꯆꯔꯟꯒꯤ ꯁꯤꯟ ꯑꯁꯤ ꯃꯇꯦꯛ ꯑꯃꯈꯛꯇꯅꯤ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯂꯨꯡꯒꯤ ꯖꯒꯣꯏ ꯁꯥꯕꯗ ꯌꯥꯎꯕꯅꯤ ꯁꯝꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯦꯃꯤꯌꯣ ꯍꯥꯏꯕꯗꯨꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯥꯂꯀ꯭ꯔꯤꯁꯅꯅ ꯄꯟꯗꯤꯠ ꯀꯧꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯄꯨꯡꯐꯝ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏ ꯃꯔꯤ ꯍꯥꯏꯕꯁꯤ ꯚꯥꯏꯖꯥꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯅꯥꯒꯦꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯀꯌꯥ ꯄꯤꯔꯗꯨꯅ ꯒꯥꯔꯗ ꯇꯧꯗꯨꯅ ꯂꯩꯍꯟꯕꯅꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯕꯥꯂꯀ꯭ꯔꯤꯁꯅ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯠꯇꯣꯔꯤꯕꯅꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯥꯒꯦꯁꯣꯔꯅ ꯍꯌꯦꯡ ꯇꯧꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯇꯧꯕꯅ ꯐꯩ ꯉꯁꯤ ꯇꯧꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯇꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯕꯥꯂꯀ꯭ꯔꯤꯁꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯕ ꯃꯤ ꯑꯃꯕꯨ ꯍꯥꯟꯅ ꯍꯥꯠꯂꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯂꯀ꯭ꯔꯤꯁꯅꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯥꯒꯦꯁꯣꯔꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯇꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯥꯒꯦꯁꯣꯔꯅꯁꯨ ꯐꯣꯟ ꯑꯗꯨ ꯁ꯭ꯄꯤꯀꯔꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯑꯗꯨ ꯁ꯭ꯄꯤꯀꯔꯗ ꯊꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯥꯞꯇꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯂꯥꯒꯤ ꯃꯃꯥꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗ ꯃꯅꯝ ꯑꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯟꯗꯨꯅ ꯃꯍꯥꯛꯁꯨ ꯁꯤꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯥꯂꯥꯁꯨ ꯊꯣꯛꯂꯛꯏ ꯕꯥꯂꯥꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯗꯨꯅ ꯂꯩꯈꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥꯝꯕꯒꯤ ꯃꯃꯪꯗ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡ ꯊꯣꯛꯇ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯥꯂꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯚꯥꯏꯖꯥꯟꯅ ꯗꯤꯜꯂꯤꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯤ ꯍꯥꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯗꯨꯗꯤ ꯀꯅꯥꯝꯇ ꯍꯥꯠꯈꯤꯗꯦ ꯕ꯭ꯂꯦꯡꯗ ꯀꯥꯞꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯚꯥꯏꯖꯥꯟꯅ ꯂꯥꯛꯇꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯅꯥꯒꯦꯁꯣꯔꯒꯤ ꯃꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯃꯌꯥꯝ ꯀꯥꯞꯄꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ
ꯇꯟꯖꯥꯗꯨꯅ ꯃꯍꯥꯕꯤꯔꯒꯤ ꯐꯣꯟ ꯑꯗꯨ ꯅꯥꯒꯦꯁꯣꯔꯗ ꯂꯥꯛꯏ ꯅꯥꯒꯦꯁꯣꯔꯅ ꯃꯍꯥꯕꯤꯔꯗ ꯍꯥꯏꯔꯦ ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯣ ꯅꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯌꯦꯛꯅꯕꯗꯨꯒ ꯑꯩꯒꯤ ꯌꯦꯛꯅꯕꯒ ꯃꯈꯣꯏ ꯃꯔꯤ ꯃꯇꯥ ꯑꯣꯏꯈꯤꯗꯣꯔꯦ ꯚꯥꯏꯖꯥꯟꯒ ꯕꯂꯥꯒꯤ ꯃꯆꯟꯅꯨꯄꯤꯒ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯃꯈꯣꯏ ꯂꯨꯍꯣꯡꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯩꯅ ꯕꯂꯥ ꯍꯥꯠꯀꯅꯤ ꯅꯪꯅ ꯚꯥꯏꯖꯥꯟ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯅꯤꯃꯤ ꯑꯣꯐ ꯃꯥꯏ ꯑꯦꯅꯤꯃꯤ ꯏꯁ ꯃꯥꯏ ꯐ꯭ꯔꯦꯟ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯚꯥꯏꯖꯥꯟꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯗ ꯄꯤꯔꯛꯈꯤꯕ ꯆꯤꯊꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯤꯛꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯌꯦꯟꯊꯣꯛꯏ ꯑꯗꯨꯒ ꯅꯈꯣꯏ ꯑꯁꯤ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯠꯇꯦ ꯃꯁꯤ ꯅꯈꯣꯏꯗ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯝꯃꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯅꯗꯤꯝ ꯆꯥꯆꯥꯗꯒꯤ ꯍꯥꯟꯅꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯏꯖꯥꯟꯅ ꯍꯥꯏꯔꯛꯏ ꯅꯗꯤꯝ ꯆꯥꯆꯥꯒꯤ ꯃꯕꯨꯛꯇ ꯋꯥ ꯑꯝꯇ ꯂꯩꯕ ꯉꯝꯗꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯅꯥꯒꯦꯁꯣꯔꯗꯕꯨ ꯄꯤꯊꯣꯛꯈꯤꯒꯗꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯃꯄꯤ ꯇꯥꯟꯅꯔꯗꯨꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯚꯥꯏꯒꯁꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯚꯥꯏꯖꯥꯟꯕꯨ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯤꯁꯛꯄꯨ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥꯗꯧꯅ ꯌꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯁꯦ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯣꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯪꯉꯣꯏ ꯑꯩꯈꯣꯏꯁꯦ ꯇꯥꯃꯣꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯤꯔꯣꯏ ꯑꯩꯈꯣꯏꯕꯨ ꯄꯣꯛꯃꯤꯟꯅꯗꯕ ꯑꯣꯏꯇꯥꯔꯒꯁꯨ ꯄꯣꯛꯃꯤꯟꯅꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯗꯨꯅ ꯏꯁꯀꯅ ꯍꯥꯏꯔꯛꯏ ꯅꯪ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯍꯤꯡꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯅꯈꯣꯏꯅ ꯑꯣꯏꯍꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅꯕꯨ ꯏꯁꯣꯔꯗꯒꯤ ꯀꯔꯤ ꯅꯤꯗꯧ ꯂꯩꯔꯤꯒꯦ ꯅꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯦꯄꯤ ꯃꯦꯔꯤꯠ ꯂꯥꯏꯐ ꯇꯨ ꯑꯣꯜ ꯑꯣꯐ ꯑꯁ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏꯖꯥꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯚꯥꯒ꯭ꯌꯅ ꯀꯣꯟꯁꯤꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯅꯪꯁꯤꯕꯣ ꯅꯪ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯤ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯕ ꯌꯥꯕꯖꯥꯠꯅꯤ ꯂꯥꯏꯕꯛ ꯐꯔꯤꯕꯁꯦ ꯅꯪ ꯅꯠꯇꯦ ꯂꯥꯏꯕꯛ ꯐꯔꯤꯕꯁꯦ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯚꯥꯒ꯭ꯌꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯏꯖꯥꯟꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯚꯥꯏꯖꯥꯟꯁꯨ ꯃꯁꯝ ꯃꯅꯥꯗꯒꯤ ꯃꯀꯣꯏꯗꯒꯤ ꯂꯣꯏꯅ ꯀꯛꯊꯠꯇꯨꯅ ꯌꯥꯝꯅ ꯅꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯥꯡꯊꯣꯛꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯒꯗꯕ ꯃꯥꯟꯗꯣꯞ ꯑꯗꯣ ꯕꯣꯝ ꯄꯣꯈꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯥꯒꯦꯁꯣꯔ ꯂꯥꯛꯈꯤ ꯅꯥꯒꯦꯁꯣꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯈꯟꯅꯕ ꯍꯧꯔꯛꯏ ꯅꯥꯒꯦꯁꯣꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯇ꯭ꯌꯥꯒꯤꯗꯒꯤ ꯍꯪꯉꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇ꯭ꯌꯥꯒꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯨꯔꯤꯕꯁꯤꯗꯤ ꯃꯥꯅ ꯑꯩꯕꯨ ꯍꯥꯟꯅꯕ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯃꯥꯡꯊꯛꯇ ꯅꯪꯅ ꯑꯐꯕ ꯃꯤꯒꯤ ꯃꯇꯨꯡ ꯏꯜꯂꯨ ꯍꯥꯏꯕꯗꯣ ꯃꯗꯨ ꯇꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯂꯦꯟꯕ ꯊꯥꯒꯅꯨ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯥꯒꯦꯁꯣꯔꯅ ꯇ꯭ꯌꯥꯒꯤꯕꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤꯗꯨꯒꯤ ꯃꯈꯥꯗ ꯄꯤꯂꯔ ꯑꯃ ꯂꯪꯁꯤꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯟꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯐꯨꯅꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯨꯅ ꯚꯥꯏꯖꯥꯟꯅ ꯑꯃꯨꯛ ꯉꯝ ꯅꯥꯒꯦꯁꯣꯔꯒꯤ ꯃꯤꯅ ꯑꯃꯨꯛ ꯉꯝ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯅꯥꯒꯦꯁꯣꯔꯒꯤ ꯃꯤꯅ ꯚꯥꯒ꯭ꯌꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯏ ꯚꯥꯒ꯭ꯌꯅꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯅꯤ ꯅꯥꯒꯦꯁꯣꯔꯅ ꯚꯥꯒ꯭ꯌꯗ ꯅꯣꯡꯃꯩ ꯀꯥꯞꯄꯩ ꯑꯗꯨꯕꯨ ꯅꯗꯤꯝ ꯆꯥꯆꯥꯅ ꯊꯠꯂꯗꯨꯅ ꯅꯗꯤꯝ ꯆꯥꯆꯥ ꯄꯥꯜꯂꯗꯨꯅ ꯃꯈꯥꯗ ꯇꯥꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯗꯤꯝ ꯆꯥꯆꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯇꯨꯅ ꯄꯨꯁꯤꯟꯈꯤ ꯕꯥꯂꯀ꯭ꯔꯤꯁꯅꯗꯤ ꯅꯣꯟ ꯚꯥꯏꯑꯣꯂꯦꯟꯁ ꯄꯥꯝꯕ ꯃꯤꯁꯛꯅꯤꯅ ꯃꯍꯥꯛꯇꯤ ꯐꯨꯅꯕꯗꯨ ꯀꯥ ꯍꯦꯟꯅ ꯌꯥꯎꯈꯤꯗꯦ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯥꯒꯦꯁꯣꯔꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯐꯨꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯠ ꯍꯟꯈꯤꯗꯦ ꯅꯥꯒꯦꯁꯣꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯟꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯈꯣꯏ ꯚꯥꯒ꯭ꯌꯕꯨ ꯍꯥꯠꯄꯒꯤꯗꯃꯛꯇ ꯆꯪꯈꯤꯜꯂꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯚꯥꯏꯖꯥꯟꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯚꯥꯒ꯭ಯ ꯑꯗꯨ ꯅꯥꯒꯦꯁꯣꯔꯒꯤ ꯃꯤꯁꯤꯡꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯥꯏꯖꯥꯟꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯅꯌꯥ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯌꯥꯗꯤ ꯅꯣꯟ ꯚꯥꯏꯑꯣꯂꯦꯟꯁ ꯄꯥꯝꯕ ꯃꯤꯅꯤ ꯚꯥꯒ꯭ಯ ꯑꯗꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯅꯌꯥ ꯍꯥꯏꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯔꯥꯎꯗꯤ ꯑꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯚꯥꯏꯖꯥꯟꯅ ꯔꯥꯎꯗꯤ ꯑꯅꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯕꯥꯂꯥꯒꯤ ꯃꯃꯥꯗ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯕꯥꯂꯥꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯥꯎꯕ ꯒꯨꯟꯗꯥ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯈꯟꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯡꯅ ꯊꯤꯜꯂꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯣꯟ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯣꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯥꯂꯥꯒꯤ ꯃꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯍꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯤ ꯕꯥꯂꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯗꯤ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯕꯥꯂꯥꯅ ꯅꯥꯒꯦꯁꯣꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯜꯂꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯕꯗꯤ ꯂꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯠꯄꯅꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯒ꯭ꯌꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯕꯗꯣ ꯑꯣꯏꯗꯣꯔꯤꯕꯅꯤ ꯕꯥꯂꯀ꯭ꯔꯤꯁꯅꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯥꯒꯦꯁꯣꯔꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯆꯥꯕꯒꯤ ꯁꯔꯣꯟ ꯂꯧꯔꯛꯄꯗꯨꯗ ꯅꯥꯒꯦꯁꯣꯔꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯥꯒꯦꯁꯣꯔ ꯑꯃꯁꯨꯡ ꯕꯥꯂꯀ꯭ꯔꯤꯁꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯠꯅꯕ ꯐꯨꯅꯕ ꯍꯧꯔꯛꯏ ꯑꯃꯅ ꯑꯃꯕꯨ ꯂꯥꯛꯆꯔꯝꯗꯦ
नागेश्वर की मीसिंगना बालाबु फाजिलदुना नागेश्वर दा थांग थिंगे तब मिकुप दुदा भाईजान चंगसिलक्तुना महापु कल्ले भाईजान अमसुंग नागेश्वर से असुम असुम फुनरकपदगिदी नागेश्वर ना थांग थिलक्प मिकुप दुदा नागेश्वर की मनोन पादो पतुजु चंगसिलक्तुना नागेश्वर मसामंगना महाक मनोन पादो थांग थिनखी मतौ उदु उब मतमदा महाक यामना निंगमखिदे महाक यामना कपखी मचिम नाउसिंग अतु महाकना लोइन हाटपगा चप मानरे भाईजान अमसुंग बालादु लेमिनदुना लei भाईजान हरे करिबु कानरिगा हुजिक्ति नंगना राउदी ओरिबनेना तौबु मतमदा नपासु सिगरे नचिना नावनी सिसु सिरे करिबु कानबु ओरिगे नागेश्वर सु ममांग थकी वारिसिंग अदो अदुमक निचंगे हाबदी पपा अमसुंग मचिम नागु नुपसि चाना लेखिबगी मिकुबदु अमसुंग महाकना बालाबु खोरम हनगिबगी मिकुबदु सु निचिंगई मतौ अदुदगी नागेश्वर सु आइसु अरोइबा थबम तरि तौगे आदुना थांग पायदुना बाला अमसुंग भाईजांगी मनाक्ता चंसिलक्तुना थांग अदु मखोयनी खारक्तुना थिनगे तौबो मिकुबदुदा मयादिगी महेंद्रना थांग थिलदुना नंगना मखोयनीगा येंगनबा तोक्तुना आइगा मु येंगनबा पामलिबनीने सिरमदा मिकुब असिदा अफबा थबक खसु तौनिंगबा सारी मदुइतादी नंगवन सीताबनी हादुना महाबीना मंगोना थांग थिनखिबनी महाबीना हरे सिरमदागी मिकुब असिदा नंगना कनाबु पेलहनबा पामलिबनो सरगददी अखोयगुंबगी चंगजफमसु लेति हादुना हरे मदुना नागेश्वरना कपदुना बालादा हरे नखोयना हागिबदो चोमी राउदी ओइबा मतमदा अफबा हाबसे अमत ओइदे आइएसी यामना फबा मिसक अमगी मसानी आइगी मरमदगी महाक सिखरे अदुगा हौजिना अमु आइगी मरमदगी आइगी इनाउ नुपानी सिसु सिरे हादुना कपतुना हरे हौजिक्ति आइना ओइना नंगोदा लाल हाजरबनी आई नंगोना खोरमदुना हाजरी हादुना महाक बालादा खोरमखी मसी हायमदुना नागेश्वर सु महाक अरोइबा मिकुपदोखी मदुरगी महाबीन हारे चैप्टर अमा लोइख्रबनिना चैप्टर अमा अमु लोइसनताबनी हादुना महाना भाईजान इंगित तौरे मदुर बालाना भाईजान महाक असि लोइसलो हारमदुना मफम अदुदगी महाकी फैमिली दो येंबा चखी महाबीर से मयांग यामना कंगवनी अदुबु मसा थाख्रबा भाईजान असि महाना तमथिना फुखी महाकी मीना भाईजान बुसु फुखी महाना मफम अमदे कौथरक्तुना मकोक्ता फावबा नुंगदुमना कयारक हन्ना थोमखी भाईजान सु ज्ञान मांगदुना तादुना लेखी महाबीर सु यामना नापंग लोइना हरे मसी असु यामना लाई तारगदी महाक असि नहाना फुदना वासे लोइसलमदबनि हादुना हरे मफम अदुला लेरिबा मीसिंग अदुना हुचें खोंगतुना भाईजान बहौदोखी हुचें खोंबा से भाईजान गिदी बैटरी रिचार्ज तौबगा सब मानबजाने असुम तौदना भाईजान रिचार्ज तौदना महाक के फुरी अदु लोथोदना महाबीर के फुनबा हौरे महाबीर बु महाना तमथिना फुरई महाबीर की मकोग अदु महाक के मकोग अदु थुमजलदुना ब्रेन स्टॉर्मिंग नि हादुना तमथिना फुदुना महाकु मफम अदु लेखथदुना तहानखी असुम तौदना मूवी से लोइसंकी माकी मनाउ नुपा अमसुंग भाग्यसु हराउबना लोइरमी असुम तौदना मखोगी इमुंग मनुंग अदु यामना नुंगाय फना पांखी मदुदगिदी इसे मे लेतब्रा खंगदे नर्सरी राम की इसे क्या मरुम मिक्स तौदना इसे म पुथोक्तुना मयामदा मूवी से एंड क्रेडिट असी उल्ली मयाम मतम खरा मूवी थागलुदबैदमक्ता मयामदा वारौबिदरब निसिंगजरी मदुदी आइसु मतम खरा फेवर तौरुदना वांगा मंगमुदना लेरुरे मयाम मसिगिदमक्ता कापिगनी अरोइबमक्तरा मयामबु थागचरी चैनल असिबु सपोर्ट तौबियु लाइक कमेंट शेयर अमसुंग सब्सक्राइब तौबियु थागचरी।